Pandamgi pausedi maru eba paukara lakocheraga miyamda kudo tamzige. Kuki meter singa taunari basu makasa thaba yaro haiba akanba warip assembly de logadabani imagi maira. Kuki MLA taragi matangda assembly ki Bilance and Ethics Committee gi mifamna lawkiba report sing khanaduna warip logadabani. Handak phanga dariba assembly mifam asida kuki meter singa sathariba suspension of operation chu asi makasa thaba yaro haiba akanba warip lawbaga loinana kuki MLA taragi matangda Assembly ki Preference and Ethics Committee na famkiba mifam gi report sim Assembly mifam da photoktuna khanabaga loinana warip lawgadabani haina imagi mairagi campaign thoksom Sujata na phongdokre ngasi ningthil tera kaithel amudo lairak machinda leibalup asi gi officer paumi singa unaba amada imagi mairagi campaign thoksom Sujata na hai Sugi ground rules thugaibagi matik saraba khudam kaya leirabanina su makata na chathaba mathau tadi Kutakta tokadavani haiba apunba warip lauduna center da khangangadavani loinana famba hawgadariba Manipur Legislative Assembly mifam asida imagi mayana hanadagi tanduna lakpa wakasingsu House ki leader su oiriba Chief Minister N Biren luchingduna member punamakna khanaduna warip lawgadavani haiki mahakna hai Hauzik laiba phibam asida kuki meter sinna ngasi fawa sungleb leptuna maitei da landabagi thabak sathari hauzik su khul kaya inau nauna lanjenari Lan tarakliva asi kanana hauribano haiba khangdana nomai kapa hek haubaga tampaki mfamsingda Central Forcing Kausinduna Coming Operation chathaba khudakta lepkadabani maitai khul ngakpasingna ngasi fawba kukida lan tawkhidri kukina maitai khul singda lan tarakliva asida Village volunteer sing ngakthokpa khakta oiribani natrabadi singa thangnana laiba maitai khul punama ud oina tumnamlagani Kungang na bak ngangkhoy ka na batholak liba isa singi mathakta kes amata panba makhoy bu phajimba yaroi NIA da sinna ba hona ba chu yaroi lansi loikhibuga khulnga pa punamaksu magi mathauda chachaki gida ba ngaktani haiki amaromda kuki MLA taragi mathakta action lawbagi matangda palladuna Sujata makhata na hai haukiba February 13 da Manipur Assembly ki Prevalence and Ethics Committee ki mifam gi report miyamda khanghanfam thoi Manipur ki hauzik oiriba phibam asida committee ki report miyamda khanghanba yai yade haina leibagi matam nate kuki MLA tarana Manipur thugaina ba hotnabagi khudam changdam sing enjar laingang su khangnaraba wafom oibana preliminary report assembly da photokuna khanabaga loinana action lawgadabani haiki haukiba saigi me chai 19 dagi hauna ethics committee da complaint tawduna lakhiba okram jogi statement su hanjin lawkrabani Ethics Committee ki report sing handak phanggadariba assembly mifam asida pothoktuna khanabaga loinana warip lawgadabani kuki MLA taragi mathakta kai thabak lakhoi kadagi haina khanakhiba preliminary report mangjongna thamduna makhoigi mathakta action lawgadabani haiki kariguma mathakta palliba warose asi thabak to onthoktaba tarabadi imagi mairani isasing amadi miyamga loinana akanba khongjang changsinabagi sem sar haina lengakta chaksin wa thamlakli Sugunuda nomai kapsilakpa leptri Kakching District ki Sugunu tha asigi tara maride ki kuki maintain singnava singna Churachandpur District ki Lalon Phai amade dongyang degi landarak kiba adugi makhatana Manipur turaga naknana leiba nafat fawa changsilaktuna makhatana nomai amadi bom kapsilakpa leptri ngarang numidang da so dongyang lomdagi kuki maintain singnava singna kablakpa bom singna Sugunu makha amadi Chugunu tural mapan leiba yum kayada tasinduna pokhaibadagi amang ata kaya atho ankre hari adumapu aso apat misimina yaukibadi laite kuki maintain singnava sing aduna bom yaw nomai kapsilakkiba aduda BSF singnasu marakta khut kharadi aduma hanki makhata na kuki maintain singnava sing aduna state security force amadi khulngafo singi marakta khut thoknaba leptri hari Nongsum chikthakta laiba ULF ki pambai gi army sing thokinaba Assam Rifles na warning tawrakre ULF ki lami laukthokpa yaroi haiduna miyam haurakre Mamang sahi gi me ahum dagi state asida thokliba irang asida kuki khulai fiber sing ngahak laitena landarak fam oiriba Imphal East District ki Nongsu Maitai Khol gi singthakta lariba hantakta laingang na pistol ki khoyek pina khraba ULF pambai group ki larme sing thokinaba Assam Rifles na warning tawrakre hari nakal amaromda Maitai Khol singak liba ULF ki pambai group ki larme sim Nongsu singthakta ki laukthokpa yaroi haiduna ngasi pukhau laifamda miyam ki mifam pangthokre Loinana Assam Rifles na kanna makhakta da yengduna thabak toubiganu ULF pambai group ki lami laukthoknaba honarakpa khudingma miyamna thengnagani haina warep nakre miyamgi oiba mifam aduga mai lainana saru yakhibi maira paibi amana phongdokhibada
ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3 ꯍꯧꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯄꯨꯈꯥꯎ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜ ꯀꯌꯥꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯄꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗꯕꯗ ꯅꯠꯇꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯉꯝꯂꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄ ꯑꯃꯗꯤ ꯍꯟꯗꯛꯇ ꯂꯩꯉꯥꯛꯅ ꯄꯤꯁ ꯇꯣꯛꯀꯤ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ULFꯀꯤ ꯄꯥꯝꯕꯩ ꯒ꯭ꯔꯨꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯤꯡꯊꯛꯇ ꯂꯩꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯂꯥꯟꯖꯦꯟꯅꯔꯨꯔꯕ ꯈꯨꯟꯖꯥ ꯀꯌꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟ ꯍꯟꯗꯨꯅ ꯂꯩꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯅꯣꯡꯁꯨꯝ ꯆꯤꯡꯊꯛꯇꯒꯤ ULFꯀꯤ ꯄꯥꯝꯕꯩ ꯒ꯭ꯔꯨꯞꯀꯤ ꯂꯥꯟꯃꯤꯁꯤꯡ ꯊꯣꯛꯅꯕ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ, ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯐꯝ ꯑꯁꯤꯗ ULF ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯂꯩꯗꯨꯅ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯍꯥꯏꯖꯕꯗ ꯇꯥꯕꯤꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯃꯔꯨ ꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯊꯥꯖꯕ ꯊꯝꯂꯛꯇꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯅ ꯉꯥꯛꯂꯤꯕꯅꯤ, ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯊꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯛꯄꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯕꯪꯀꯔ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯁꯥꯖꯤꯟꯗꯨꯅ ꯃꯩꯇꯩꯗ ꯂꯦꯞꯇꯅ ꯂꯥꯟꯗꯥꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛꯅ ULFꯀꯤ ꯄꯥꯝꯕꯩ ꯒ꯭ꯔꯨꯞꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯌꯥꯔꯣꯏ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯒꯤ ꯂꯩꯕꯥꯛꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯕ ꯃꯤꯍꯨꯠ ꯊꯥꯒꯠꯄ ꯃꯊꯧ ꯇꯥꯔꯦ꯫ RK ꯅꯤꯃꯥꯏ ꯆꯤꯡꯇꯝ ꯑꯅꯤꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯂꯤꯖꯝ ꯁꯥꯒꯠꯄ ꯇꯉꯥꯏ ꯐꯗꯦ꯫ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯅꯍꯥꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯃꯤꯌꯥꯝꯅ ꯃꯤꯍꯨꯠ ꯈꯟꯕ ꯃꯇꯝꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯒꯤ ꯂꯩꯕꯥꯛꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯕ ꯃꯤꯍꯨꯠ ꯊꯥꯒꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯔꯤꯇꯤꯌꯔ IAS RK ꯅꯤꯃꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒ ꯃꯌꯣꯜꯒꯤ ꯑꯍꯥꯟꯕ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯃꯁꯨꯡ ꯂꯨꯕꯁꯤꯒꯤ ꯊꯧꯄꯨꯕꯁꯤꯡꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ RK ꯅꯤꯃꯥꯏꯅ ꯃꯌꯣꯜꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯥꯎꯟꯁꯤꯜꯒꯤ ꯊꯧꯄꯨꯒꯗꯕ ꯃꯤꯑꯣꯏ 13 ꯋꯥꯁꯛ ꯂꯧꯈꯤ꯫ ꯋꯥꯁꯛ ꯂꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯎꯃꯤꯁꯤꯡꯗ RK ꯅꯤꯃꯥꯏꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯃꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯂꯩꯉꯥꯛꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯣꯏꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯄ ꯇꯉꯥꯏ ꯐꯗꯦ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯗꯤ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯋꯥꯡꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯖꯥ 1940ꯒꯤ ꯃꯇꯨꯡꯗ ꯑꯊꯦꯡꯕꯗ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯂꯤ꯫ ꯃꯁꯤ ꯍꯦꯟꯒꯠꯍꯟꯕ ꯇꯉꯥꯏ ꯐꯗꯦ꯫ ꯆꯤꯡꯅ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯂꯒ ꯊꯝꯂꯕꯗꯤ ꯆꯥꯎꯈꯠꯄ, ꯈꯨꯛꯀꯟ ꯄꯪꯒꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁꯣꯠꯊꯅ ꯂꯩꯔꯤꯕ ꯆꯤꯡꯁꯨ ꯇꯝꯒ ꯃꯥꯟꯅꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯆꯪꯏ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯗ ꯅꯍꯥꯁꯤꯡꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ꯫ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯐꯝ ꯊꯣꯛꯏ꯫ ꯀꯥꯡꯕꯨ ꯁꯦꯝꯂꯒ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯣꯠꯊꯗꯨꯅ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ, ꯄꯣꯂꯤꯇꯤꯛꯁ ꯑꯃꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯂꯝꯁꯤꯡ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯏꯍꯥꯟ ꯍꯥꯟꯅ ꯁꯛ ꯇꯥꯛꯄꯗ ꯀꯜꯆꯔꯅ ꯇꯥꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯟꯅ ꯈꯣꯠꯅꯕꯅ ꯑꯃꯨꯛ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯜꯂꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯁꯣꯠꯊꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯃꯨꯠ ꯇꯥꯅ ꯊꯤꯖꯤꯟꯗꯨꯅ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯌꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯅꯕ ꯄꯥꯎꯇꯥꯛ ꯀꯌꯥꯁꯨ ꯄꯤꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯍꯤ 2ꯒꯤ ꯊꯧꯄꯨꯒꯗꯕ ꯊꯧꯃꯤꯁꯤꯡ ꯑꯗꯨꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯦꯝ ꯄ꯭ꯔꯤꯟꯁ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯨꯔꯦꯁ ꯀꯣꯏꯖꯝ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯂꯥꯏꯁ꯭ꯔꯝ ꯖꯦꯝꯁ, ꯑꯦꯁꯤꯁꯇꯦꯟꯠ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯅꯥꯁꯝ ꯑꯕꯤꯔꯥꯖ, ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯝꯌꯥꯟꯕ ꯁꯥꯔꯥꯡꯊꯦꯝ, ꯑꯦꯁꯤꯁꯇꯦꯟꯠ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯔꯦꯟꯗ꯭ꯔ ꯊꯥꯡꯖꯝ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯣꯡꯕꯝ ꯅꯔꯗꯤꯌꯥ, ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯣꯁꯤꯌꯥ, ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯦꯡꯕꯝ ꯄ꯭ꯔꯦꯃꯥꯅꯟꯗꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯊꯧꯄꯨꯕꯒꯤ ꯋꯥꯁꯛ ꯂꯧꯈꯤ꯫ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯆꯤꯡ ꯀꯨꯀꯤꯁꯤꯡꯒ ꯄꯨꯜꯂꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯤꯒꯅꯨ꯫ ꯐꯣꯛꯁ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯆꯤꯡ ꯀꯨꯀꯤꯁꯤꯡꯒ ꯄꯨꯜꯂꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯐꯣꯛꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯆꯤꯡ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯑꯃꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯤꯡ ꯀꯨꯀꯤꯁꯤꯡꯒ ꯄꯨꯜꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯂꯦꯞꯇꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯟꯅꯕ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯁꯦꯟꯗꯣꯡ ꯈꯛꯇꯒꯤ ꯈꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯌꯦꯛꯅꯕ ꯆꯤꯡ ꯀꯨꯀꯤꯁꯤꯡꯗ ꯅꯥꯀꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯊꯣꯛꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯎꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫
ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯥꯔꯀꯦꯠ ꯀꯌꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯨꯅ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯀꯌꯥ ꯑꯃꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯈꯨꯜꯉꯥꯛꯄ ꯊꯣꯛꯆꯔꯛꯄ ꯃꯃꯜ ꯌꯥꯝꯂꯕ ꯅꯍꯥꯔꯣꯜ ꯀꯌꯥ ꯑꯃ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯆꯤꯟ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯣꯔꯦꯗ ꯇꯥꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯏꯁꯤꯡ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯑꯃꯠꯇ ꯄꯤꯗꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯣꯔꯦ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯂꯣꯟꯄꯣꯠ ꯀꯌꯥ ꯂꯦꯞꯇꯅ ꯊꯥꯗꯣꯔꯛꯄꯅ ꯃꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯂꯦꯞꯇꯨꯅ ꯁꯤꯡꯅꯔꯛꯄꯒ ꯂꯣꯏꯅꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯍꯦꯟꯅ ꯄꯥꯡꯒꯜ ꯑꯣꯏꯍꯜꯂꯦ꯫ ꯐꯤꯚꯝ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯛꯂꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯋꯥꯈꯜ ꯇꯥꯕꯤꯕꯒ ꯂꯣꯏꯅꯅ ꯆꯤꯟ ꯀꯨꯀꯤꯗꯒꯤ ꯂꯂꯣꯟꯄꯣꯠ ꯂꯧꯗꯨꯅ ꯀꯔꯕꯥꯔ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯂꯦꯞꯄꯤꯌꯨ꯫ ꯆꯤꯟ ꯀꯨꯀꯤꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯂꯂꯣꯟꯄꯣꯠꯅ ꯉꯁꯤꯗꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯀꯩꯊꯦꯜꯁꯤꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯤ꯫ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯀꯔꯕꯥꯔ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯊꯔꯛꯄ ꯀꯥꯎꯟꯇꯔꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯒꯗꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯀꯔꯕꯥꯔ ꯑꯗꯨꯗ ꯆꯦꯟꯅꯔꯕ ꯃꯤꯑꯣꯏꯁꯤꯡ ꯋꯥꯔꯦꯞ ꯋꯥꯇꯦꯝꯕ ꯇꯧꯕꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯝꯃ꯭ꯌꯨꯅꯦꯜ ꯇꯥꯍꯟꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯂꯥꯟ ꯑꯁꯤꯗ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ꯫ MTU MIYC ꯀꯨꯀꯤꯖꯣꯜꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯄ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯁꯛꯇꯝꯗ ꯆꯤꯡꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕꯤꯌꯨ꯫ ꯊꯦꯡꯅꯔꯤꯕ ꯂꯥꯟꯊꯦꯡ ꯑꯁꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯊꯣꯛꯄꯤꯔꯛꯇ꯭ꯔꯕꯗꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯀꯌా ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯩꯇꯩ ꯃꯤꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ MTU ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯊ ꯁꯦꯟꯇꯔ MIYCꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯔꯩꯕꯥꯛ ꯃꯆꯥꯗꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯖꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯑꯋꯥ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯊꯦꯡꯅꯒꯅꯤ ꯈꯪꯅ ꯈꯪꯅ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯀꯠꯂꯤꯕꯁꯤꯡ ꯑꯁꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯀꯥꯡꯕꯨ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯃꯔꯩꯕꯥꯛ ꯃꯆꯥꯗꯤ ꯀꯟꯅꯕꯒꯤ ꯊꯦꯡꯅꯕ ꯂꯥꯟ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯍꯤꯁꯇꯣꯔꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇꯣꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯟ ꯂꯣꯏꯅꯅ ꯃꯇꯝꯒꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯅꯤꯡꯊꯤꯅ ꯅꯩꯅꯗꯨꯅ ꯄꯥꯡꯊꯣꯛꯄꯤꯕ ꯃꯤꯌꯥꯝꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯕ ꯆꯪꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯕꯒꯨꯝ ꯃꯤꯌꯥꯝꯅ ꯎꯔꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯍꯩꯂꯣꯏꯁꯪ ꯑꯃꯗꯤ ꯊꯤꯡ ꯇꯦꯡ ꯑꯃ ꯑꯣꯏꯗꯨꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯏꯔꯧ ꯂꯧꯗꯕꯒꯨꯝ ꯎꯔꯤ꯫ ꯂꯩꯔꯤꯕ ꯀꯣꯂꯦꯖꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯔꯤꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡꯁꯨ ꯋꯥ ꯂꯥꯟ ꯉꯥꯡꯗ꯭ꯔꯤ꯫ ꯈꯨꯟꯅꯥꯏꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯦ ꯍꯥꯏꯕꯗꯨ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯀꯨꯀꯤꯖꯣꯜꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯃꯝꯗ ꯑꯃꯨꯛꯃꯨꯛ ꯂꯥꯟꯗꯥꯔꯛꯄꯗ ꯃꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯕꯗ ꯂꯨꯄꯥ ꯂꯥꯈ ꯂꯥꯈ ꯀꯌꯥꯒꯤ ꯁꯦꯟꯐꯝ ꯆꯠꯂꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯊꯦꯡꯅꯔꯛꯄꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯆꯪꯏ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯉꯥꯏꯐꯗꯕ ꯂꯥꯟꯊꯦꯡ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯁꯦꯟꯐꯝꯅ ꯌꯦꯛꯅꯕꯁꯤꯡ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯀꯤ ꯇꯂꯕ ꯆꯥꯎꯅ ꯆꯥꯎꯅ ꯆꯥꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯁꯦꯟꯈꯥꯏ ꯈꯔ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯥꯟ ꯑꯁꯤ ꯂꯣꯏꯈꯤꯕꯒꯨꯝ ꯉꯥꯏꯅꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯂꯥꯟꯐꯝꯗ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯒꯤ ꯃꯆꯥ ꯃꯁꯨꯅ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯁꯨ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯌꯥꯏꯇꯣꯟ ꯐꯝꯗꯣꯟꯕꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯤ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯆꯥ ꯇ꯭ꯌꯨꯁꯟ ꯊꯤꯜꯂꯛꯄꯁꯤꯡꯅ ꯀꯥꯡꯂꯨꯞ ꯄꯨꯟꯁꯤꯜꯂꯗꯨꯅ ꯂꯥꯟꯐꯝꯗ ꯁꯤꯈꯤ꯫ ꯅꯥꯈ꯭ꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯂꯩꯄꯨꯡ ꯋꯥꯔꯤ ꯇꯧꯗꯨꯅ ꯃꯇꯝ ꯂꯦꯟꯊꯣꯛꯄ ꯄꯥꯝꯃꯨꯅꯗ꯭ꯔꯤ꯫ ꯂꯥꯟꯐꯝꯗ ꯆꯠꯂꯨꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯂꯛꯄꯗ ꯂꯥꯌꯦꯡꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯂꯅꯥꯏ ꯑꯣꯏꯅ ꯇꯧꯖꯕ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯄꯤꯖ ꯄꯤꯊꯛꯄ ꯑꯃꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯃꯤꯂꯤꯇꯔꯤ ꯄꯥꯡꯒꯜꯅ ꯃꯥꯂꯦꯝꯒꯤ ꯃꯔꯤꯁꯨꯕ ꯂꯩꯕꯥꯛ ꯑꯣꯏꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯐꯣꯔꯁ ꯂꯤꯁꯤꯡ 64 ꯔꯣꯝ ꯊꯣꯝꯖꯤꯟꯗꯨꯅ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏ ꯀꯟꯕꯤꯅꯅꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯅꯕ ꯂꯩꯕ ꯅꯠꯇ꯭ꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝ ꯑꯃ ꯑꯣꯏꯅ ꯐꯥꯎꯕ ꯎꯕꯤꯕ ꯂꯧꯕꯤꯕ ꯉꯝꯗ꯭ꯔꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯏꯟꯗꯤꯌꯥꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯤꯠꯌꯦꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯕꯨ ꯊꯝꯕꯒꯨꯝ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯁꯔꯨꯛ 3 ꯊꯣꯛꯅ ꯊꯨꯒꯥꯏꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯗꯕ ꯃꯥꯏꯀꯩ ꯃꯌꯣꯜ ꯑꯁꯤ ꯌꯥꯝꯂꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯂꯤꯕ ꯀꯨꯀꯤꯖꯣꯜꯁꯤꯡꯒꯤ ꯂꯥꯟ ꯑꯁꯤ ꯉꯁꯤ ꯍꯌꯦꯡ ꯂꯣꯏꯒꯗꯕ ꯅꯠꯇ꯭ꯔꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ 1389 ꯗꯒꯤ 1913 ꯐꯥꯎꯕꯗ ꯀꯨꯀꯤꯖꯣꯜꯁꯤꯡ ꯑꯁꯤꯅ ꯂꯨꯆꯤꯡꯗꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ 5ꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯟꯗꯥꯔꯛꯇꯨꯅ
ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯕ ꯃꯩꯇꯩ ꯂꯥꯛ 12 ꯔꯣꯝ ꯍꯥꯠꯈ꯭ꯔꯕꯅꯤ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯂꯥꯟꯗꯥꯔꯛꯂꯤꯕ ꯂꯥꯂꯣꯡ ꯑꯁꯤꯗꯤ ꯐꯤꯖꯤꯀꯦꯜ ꯑꯃꯁꯨꯡ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯅꯤ ꯀꯨꯀꯤꯖꯣꯁꯤꯡ ꯑꯁꯤꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯤꯁꯇꯣꯔꯤ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯖꯥꯂꯦꯝ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯃꯗꯤ UNOꯗ ꯐꯥꯎꯕ ꯑꯔꯥꯟꯕ ꯋꯥꯀꯠ ꯀꯌꯥ ꯄꯨꯈꯠꯂꯛꯂꯤ ꯃꯥꯡꯂꯝꯆꯠꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇꯣꯔꯤꯗ ꯊꯥꯡꯈꯣꯄꯥꯎ ꯀꯤꯞꯀꯦꯡ ꯀꯧꯕ IAS ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯀꯨꯀꯤ ꯍꯣꯝꯂꯦꯟ ꯑꯃꯒꯤ ꯂꯝꯕꯤ ꯌꯥꯠꯂꯝꯕꯗ ꯃꯩꯇꯩꯁꯤꯡꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯄꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯈꯤ 1997ꯗ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯗ꯭ꯔꯤꯉꯩꯗ ꯃꯇꯝꯗꯨꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯗꯦꯋꯥꯟ ꯂꯦꯋꯥꯟ ꯁꯤꯡꯍꯅ ꯂꯝꯗꯝ ꯑꯁꯤꯒꯤ ST ꯂꯤꯁꯇ ꯌꯥꯎꯐꯝ ꯊꯣꯛꯄ ꯀꯥꯡꯂꯨꯞꯁꯤꯡ ꯊꯥꯒꯠꯈꯤꯕ ꯀꯌꯥꯕꯨ ꯃꯇꯝ ꯑꯗꯨꯒꯤ ꯇꯤꯀꯤꯛ ꯒꯦꯝ IASꯅ ꯂꯥꯟꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯩꯇꯩꯅ ST ꯂꯤꯁꯇ ꯌꯧꯅꯕꯒꯤ ꯂꯝꯕꯤꯗ ꯆꯌꯦꯠꯅꯍꯟꯈꯤꯕꯅꯤ ꯊꯣꯛꯈ꯭ꯔꯕ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇꯣꯔꯤ ꯂꯩꯉꯥꯛꯂꯣꯟꯁꯤꯡꯒꯤ ꯃꯔꯝꯗ ꯅꯩꯅꯗꯨꯅ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡꯒꯤ ꯃꯊꯧꯅꯤ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯅꯦꯜꯁꯟ ꯃꯥꯟꯗꯦꯂꯥꯅ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯐꯨꯔꯨꯞ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯋꯤꯄꯟꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯁꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ